Paukse the Yumpum Oiba Maruiba Pau Karab de Togzari, Senja Thumja Touba Principal Dandi Piyu. Lamda Masida Senja Thumja Touba Mahilo Shangsingi Principal Sing, Tidok Dunat Sarkarna Atuba Matam da Dandi Piyu, Aina, Ngasi Press Club the Bangtoki Papaugi Mipam Amada, Lilo Horibi College Student Union Ki Finance Secretary, MD Sadam Kana Loukhtkhre. Mahakna makhatana ahikibada college asigi hanagi principal Dr. A. Surenjitna lising ani taraga mapan kungi college ki fan amata thamlamdabada natana corrupted oiba principal asigi mathakta sarkarna action lokhatpagi mahutta atopa college ta transfer thakiba asi janingde mahakna senja thumja kaya torambagi matangda director unit inquiry committee semkhrabasu masigi fact findings sing yamda khanganriba asi marungda kari aronba leibano haina chingnada bangamde Mamang the Senja Thumja Tauriba Principal Care refund to Hunba Amade, suspend the way Loukhtkhre, Adubo, Handagi Matang, Asidadi, action Amata Loukhtkhre, Kuling Basinga Janaraga Tauribra, and Chingnaba Pukhre. Manipur government corruption Mutanaba Honariba Asida, Dilong Horibi College Saruk Yaudabra, corruption Tauriba Principal Dr. Surenjitpo, College Asidagi transfer to Kibada, Nungaiba Pawi, Adubo, Mahakki Matakta, action Amata Loukhtkhre, Taningai Oide, Aire, Atopa Pau, Amadana. Leiraba Nupa Gidamukta WISO Pfizer vaccine dose million Nipugi Loukhtkhre. Globally pull COVAX facility ki kutang da sendong ginataba yumpam abada hian Leiraba Nupa da Pfizer makoi COVID-19 vaccine dose million nifu pawa yuna piragani aina garang Loukhtkhre. Malem ki ida ki hena kunba leba kharana COVID-19 pandemic adu lakshana bakuna duna makoi ki vaccination ki khongjang sing Loukhtkhre. Aduba Malem asigi hena Leiraba Nupa dadi coronavirus vaccine piba hoba kharaktam ngairi amasung yamna lapnare senthok nemba Nupa busu soitanaba vaccine dosing adu phanganarbagi pandam thamba globally pull coronavirus vaccine procurement amasung chang manana yenthoknabagi honariba COVAX na February da makoigi ahanba delivery sing adu thanabagi asa tawre Vaccine Alliance Gavi amasung World Health Organization na COVAX ase punna lusingle World Health Organization dagi emergency gi sinanaba ayaba phangbada hojik phawda Pfizer BioNTech vaccine amada ngaraba vaccine adu oire saukolakli bale vaccine malem gi atai maphangumda sap panana vaccine sing adu phanggadabani aina virtual press conference amada Pfizer chairman Albert Baulan aike hari bale vaccine adu gi damak aikoi gi sendongi wa amata thamdana vaccine adu COVAX na pigane maragasida yu thingna yu yonba dukan masing Henggatlakpa Iramdam asida yu yaukna nisa makal kayana tungi jati asigi jumbinel oigadoriba inkhalaklipa naharol sing amadi naha ahal khaktana nisagi khayata taduna mangkhiba badagi kannana bamiyam asung lalai sangstan sing akan ba kholauk laurakpadagi aina thingkhrapat alhaulup sing su jaukselakuna akan ba makal makha kayagi khongjang sing sangselakpadagi state sarkar su khangpa ngamlaktaduna dry state Loukhtkhre badagi state asigi market ta hangnamba yungang yonba dukan sing leitrabasu ahanba amadi anisuba MRK Contenting tadi hauzik jungang adum pangle. Hariba mafm ari asida natana pauna bazar amadi thangkal bazar ki mafm kharadasu break ta jungang phangbasu yaure. Break ta joliba jungang jonba dukan sing police amasung excise na barak-barakta phagalabasu thingbangam dana leire. Tampaklam damda khundariba singki isil inaw singki khon singda yu sungduna joliba asibade thingbangam dana leire. Greater Imphal manungda jungang amadi loken ki yu jonba dukan ba singsu leptane Henggatlakle. NGO singna khongi isil inaw sing kaloina hiram asigi matang da khanan naina duna masigi amang atongki maramda anhan nami pham duna khanarabasu pamliba pandam adudi phangba ngamdre yamna kanna taksilurabasu natki oiba wafam da kudong chaba logduna nathaiduna leire thawung asina tampak lamdam singda khundariba tribal isil inaw singi khunda ju thingba ngamdana leire masigi kudong chaba logduna natki oiba yu sungbagi mhota khun manungda yu yonfam chawna hangdoktana asoba karbar makhal ama chathaduna leire Tampaki maitai khulakta ju marang kaina phangdabana athingba leitana khunda leiriba ju jon phamsing dadi ayuk nongthil numidang haibat leitana ju ngauba ju thakpasina krik inare araiba mongda asoba senpham su tanbat ngamle madang asida lakliba wangde khunda yodba ju thaklubadagi sakau sokpadana tana haksangda haipam khangdana mathong maram khangdana nuwaitaba kaya tholapa asine tasengna harbadi juda nisa kanaba karigumba posa kharadi janselabra haibasine asumna hainaba sutlai usually bam using the joliba ju adu nisa kanaba amadi phai hainaba SP tablet amadi spirit jawba yansille spirit phawba yansille masida natana kang hananaba coil kang hidak phawba yuda lupsin tuna nisa kahali haibasine miyamna hainaraba haibasi kharadi adum achumbo oram lagane asigumba makhalgi ju asiba matam khara sangna
thaglu miyo edudi aten mamatang gi manung da sakhau liver patuna siba dabane matang asida thamjaning badi tampa ki lamdam da tribal isil inausina nat ki amadi jonaba ju sungba matam da podyan jawna tasen tasina ababa makal gi pothok na ba khona gadabane maduna punamaki afaba oigani state sarkar na sukun khunda yoliba local ju asi aikoi miyoi bana sinabada akai oidabra amade husen ba polam sing jawdabra aibadu tongan ba sample sing komjendol laboratory da chahin tokthok dargar oi karigumba husen ba polam sing jawrabadi ain gi oiba thabak sing lokatuna thingna ba khona gadabane masigi matang da assembly da mifam da puthokuna khana khrabasu lamdamasi da sungdiba ju thakpada lamdamasi da sungdiba ju thakpada miyoi bagi aksang da sokningai oiribra natragana oidabra aiba khangthoknana bathabakti lokatana leire hiramasida sarkar ki ahenba miyeng darkar oire prime minister ga loinaba netaji thoramda mamta banerjee kauraga ikaiba pigano leibak asigi legendary ningtam lanmi netaji subhash chandra bose da mahakki samakun mari suba mapok kumon thoramda maba igai khumnaba utpa thoram amada ngasi thangjagi numidang waramda kolkata gi victoria memorial da bengal chief minister mamta banerjee na mayhauna asawa phangdokhre madu joy Sri Ram haiba kholausing mangonda lausilakibadagine ayakwa mafam asida kauraga ikaiba pigano masi political program amanate government program amadan hakna karigumba kanagumba amabo invite tawba tarabadi makhoida nakhoina ikaiba piroidabani aina mamta banerjee na magi wangangang ba adu tension trigai ki mamangda maithongda asawbagi mamitana phangdokhe maduda karisu nasungba ki mong udana madugi matung thuna prime minister modi na wangang ke amasung chief minister adubo behen sister mamta haina kaudana wangang ba hauke atopa pau amadasu RSS BJP ga mari leina ba democratic Biden administration da yahundre US President Joe Biden na nupi tarahum do yauna yamrabada Indian American kun mahakki administration da marwaiba phamsing pahinkre masimak America ki apun bamising ki sada amakha koiriba apikpa ethnic community amagi oinadi record amane adumonamak list adu da Biden campaign da thabak toriba RSS BJP ga samnai haibe Indo American kharadi hojik phawba yaudre Biden na mahakki administration da maruiba phamsing pahinana bani haiduna nominate tokhiba sing dugi list da Sonali Saha amasong Amit Jani gumba miyosing yaude Obama administration gi staffer ani ase Rashtriya Swayamsevak Sangh RSS amasong Bharatiya Janata Party BJP samnabana maram oiduna haujuk phawpa list ajuda yahundri aina Tribune ki report amana haire pung kunmari ki total shutdown santi oina chathake ngarang ayuk pung 13 minute difurom taba matamda more ward number 8 da leiba Mojibur workshop ta namai kapsilambagi thokdukta more ward number 9 TL Haijang Village tagi thangmilan goite amasung workshop aduda yawba MD Golbas noina panduna sokiba thokduk adubo janing da phangduktuna more dangasi numidang waram pung taruk phaba kaukiba pung kunmari ki total shutdown anungda pamdaba thokdok sing thokiba leite santi oina chathagi haire thokdok aduda laikitaba thangmilan goite ngasi ayu pung 10 makharum taba matamda postmortem gidamak more hospital dagi Imphal da Pukhre aina press na phangba pau amada makhatare maragasi wakasaba amakha haukiba tang kuntha ama lising anni kunmathoi yumsaga chanamit ki saurak na pung 10 adwaida aigi nupi hoidrom ongbi ampriya devi sahi kulumdoi asiga aigi isanupa hoidrom gitanjit singh sahi taruk suraba asiga makhoi mama masa asi mayang Imphal bazar satkibada nongmai kapam sanatomba sahi kunipan son of and Noven Singh asiga pasakhangda pamiyoi kharaga Maruti Suzuki registration number MN04 A4670 S/4 gari asit haptana Pukhre aibasi khangle hairiba en sanatomba Singh asi Matu macha leiraba miyoini thawdok asiga mari leinana OC mayang Imphal police station da case amagidamak report ama tawjakhre adubo masigidamak ta police ki maikaidagi langla langjin amata phangba ngamdre maramasina iramda masigi asumba pamba isil inausing amade miyamna aigi isa amasung nupibu kanbinaba angamba miyeng changbiu aina pau sigi thongda wakachare ba mapuroiba huidrom loken sing sahi kunthanga mapan son of Hais Ibuhal Singh of Mayang Imphal konsak mamang laikai nagalarom dana tha asigi taraga mapandagi mafam khangthana mangkhiba chahi mari gi Nupamacha Pukhrida siraga Leirmle Chingnaba ani police na Loukhtkhre Thasigi taraga mapandagi mafam khangthana mangkhiba thawal moijing laingoi jingdagi chahi mari da ngariba ribas kauba Nupamacha adu ngasi ayuk mayumdagi nongpoklomda phit jamrom lapna leiba Pukhre amada siraga Leirmle asi bhaksang adu ngasi ayuk pung 9 makharum tabada laikai gi museum thingna rakibane
asiba haksang adu phong sana leirambadagi Thobal district hospital da pukhatuna laikannaba khonabada doctor na sire aina khangalakibane ribas ki misi asida chenaramgani aina Chingnaba laikai amagi miyoi jumbai thanaraba khonabada police laktuna miyam adu tiar gas sel kaptuna tankharaga irang adu laksinkhre Chingnaba miyoi ani Thobal police na wang phong tawnaba Loukhtkhre thawdok adu ka mari lainana Thobal police na case ama register tawkhre haire Arwibeda content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri popuna mapathaga jari channel sin atumda kandarabadi subscribe to video bisingna subscribe to biro moloinana like and share to busu kabi gunu punamakpo amukhanna thagajari